Children home amada masak khangdabasingna nongmai kapsilamlei asokapan yauhodrei nongmai kapsilambagi thawongbu yaningdaba fongdoktuna miyamna wakat mifam phamkhrei nongmai kapsilambagi thawdogasing asi ayuk anganba matamda Imphal West ki Sagolban Maino leirakta leiba Social Welfare gi makhada United Social Development Association na chalaiba children home da thokibane Impact News sa fangba pauda ayuk anganba mi chatna dabagi tanja lauraga mamay mamit kumba miyoy karana home asigi get makhadagi nongmai kapsilambani tanja aduda home gi angang sing ka manungda tumduna leiba matam oibana asokapan yauhodre hairi Sagolban Maino leirakta leiba nupi yaifa marup Sagolban Maino leirak manunggi sanglenda chathakhiba wakan mifam aduda laikai adugi tongan ba mairalup kayana sarug yaki Sagolban Maino leirak maira paibigi General Secretary Khetrumayum Anitana Children Home asida masak khangdaba khara laklaga nongmai kapsinduna aki akhang pokhanbagi thawong yaningde haina fongdoke Children Home asibu chalairibi Khaidem Ongbi Romitana angang kaya leiriba home asida nongmai kapsinbagi thawong asi nungaijade pendaba amadi nungaitaba leirabasu wari shanasi asigumba thawong tungda amuk hana tawbiganu haina appeal tawrakle mayum makai mai thadok pidana la apa aduga mama ampa leijadaba angang singse masina leijariba aikoi home asida aikoi gi masak khangdaba mayam asina makoina changchal laga sumaina nongmai ka pa haibase yum amuk hana su tawbiganu aduga karamba kari gi damakta tawribano haibado madu masu ngasima hayeng mak asigi manung chida chengdoppigadabani madu na tabataragadi aikoi so tongan ba khongjang mayam ama changchal lakani yumlak tani leiriba home ase hariba home asida isida adokki matik aikoi gi tola taraba angang singna leibam famsida sumaina tawbi haibase aikoi lekai na suya jade home sida leiriba si home asi aikoi gi lekai da lebnina aikoi gi yumgumani kanano masak khangdaba nala aga nongmai kapsin ba haibase yamna thoning daba thogdogni matungda mohana thohan biganu karigumba pendaba leiraga su wari sanasi akoi masleida mai leigadaba natte pendaba leiraga su haibirau akoi de site gi su welcome tawjagani aduna mamampa leijadraba angang sing sida nongmai kapsin dana tawbiribase yamna penjade mohana mase thohan biganu matungda